ꯑꯩꯈꯣꯏꯁꯦ ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯀꯔꯕꯥꯔ ꯊꯣꯛꯆꯔꯛꯈꯤꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯈꯣꯡꯖꯣꯝꯒꯤ ꯑꯌꯨꯛꯀ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯖꯔꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤ ꯃꯐꯝꯁꯤ ꯃꯥꯎꯗꯒꯤ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯇ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯇ ꯑꯩꯈꯣꯏ ꯊꯔꯃꯦꯜ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯐꯥꯎꯗꯤ ꯇꯧꯔꯦ ꯑꯗꯣ ꯇꯦꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯚꯔ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯈꯛ ꯌꯦꯡꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯤꯕ ꯖꯒꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯔꯦꯗ ꯖꯣꯟꯗꯒꯤ ꯊꯣꯛꯆꯔꯛꯄ ꯉꯥꯛꯇꯅꯤ ꯔꯦꯗ ꯖꯣꯟꯗꯒꯤ ꯊꯣꯛꯂꯛꯄꯁꯦ ꯈꯤꯇꯪ ꯔꯤꯛꯁꯇꯤ ꯈꯤꯇꯪꯗꯤ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯏꯝꯐꯥꯜ ꯌꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯌꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯃ ꯐꯥꯎꯔꯒ ꯂꯩ ꯊꯔꯃꯦꯜ ꯁ꯭ꯀ꯭ꯔꯤꯅꯤꯡꯗꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝꯄꯜ ꯇꯦꯁꯇꯣ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯄꯜ ꯇꯦꯁꯇꯨꯁꯨ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯍꯥꯏꯅ ꯂꯩꯕꯤꯔꯤꯕ ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯐꯝꯁꯤꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯔꯒꯗꯤ ꯃꯐꯝꯁꯤꯗ ꯄꯤꯒꯗꯕ ꯐꯦꯁꯤꯂꯤꯇꯤꯅꯆꯤꯡꯕ ꯈꯔ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏन ꯁꯦꯟꯇꯔ ꯑꯃ ꯂꯩꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯊꯝꯕꯤꯌꯨ ꯈꯣꯠꯂꯣ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯤꯄꯥꯜꯁꯤ ꯃꯅꯨꯡꯗ ꯅꯨꯄꯤ 3 ꯑꯃ ꯌꯥꯎꯔꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ 3ꯁꯦ ꯑꯗꯨꯕꯨ ꯋꯥꯁꯔꯨꯝ ꯑꯃꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕ ꯑꯃꯈꯛꯇꯁꯤꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯀꯃꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯁꯤ ꯍꯥꯏꯔꯤꯕ ꯀꯥꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯅꯦꯅ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯊꯝꯃꯝꯕ ꯖꯒꯥꯅꯤ ꯁꯤꯗ ꯕꯦꯗꯤꯡꯒꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯐꯨꯗꯤꯡ ꯑꯃꯗꯤ ꯂꯣꯗꯖꯤꯡꯒꯤ ꯀꯔꯤꯃꯠꯇ ꯐꯦꯁꯤꯂꯤꯇꯤ ꯀꯔꯤꯝꯇ ꯄꯤꯕꯤꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯅꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯁꯤꯅꯤ ꯅꯣꯏ ꯁꯤ ꯀꯥꯁꯤꯗ ꯂꯩꯒꯗꯕꯅꯤ ꯁꯤ ꯈꯛꯇꯅꯤ ꯃꯣꯏꯅ ꯍꯥꯏꯕꯤꯔꯝꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯋꯥꯁꯔꯨꯝ ꯀꯩ ꯇꯧꯔꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯆꯥꯅꯕ ꯑꯃꯗꯤ ꯊꯛꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯅ ꯁꯤꯟꯕꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯊꯛꯅꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄ ꯈꯣꯠꯄ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯕ ꯄꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯕꯨꯗꯤ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯦ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯁꯦꯐꯇꯤꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯨ ꯄꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯆꯥꯅ ꯊꯛꯅꯕ ꯌꯨꯝꯗꯒꯤ ꯊꯤꯜꯂꯛꯄ ꯃꯇꯝ ꯆꯥꯅꯕ ꯊꯛꯅꯕ ꯅꯣꯡꯃꯒꯤ ꯆꯥꯗꯕ ꯌꯥꯗꯕ ꯆꯥꯛ ꯑꯃꯗꯤ ꯏꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯤ ꯊꯤꯜꯂꯛꯄꯗꯨꯅꯦ ꯑꯩꯈꯣꯏꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗꯒꯤ ꯊꯤꯜꯂꯛꯄꯅ ꯍꯥꯏꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯁꯨꯝ ꯊꯦꯡꯅꯖꯕ ꯀꯥꯟꯗ ꯃꯐꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯁꯤꯟꯕꯤ ꯈꯣꯠꯄꯤ ꯍꯥꯏ ꯃꯌꯥꯝꯅꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣই ꯁꯦꯟꯇꯔꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯆꯥꯅꯕꯗꯤ ꯂꯥꯏꯅ ꯁꯦꯅꯤꯇꯦꯁꯟ ꯇꯧꯐꯝ ꯍꯥꯏꯗꯤ ꯋꯥꯁꯔꯨꯝ ꯆꯪꯐꯝ ꯈꯣꯠꯐꯝꯐꯥꯎ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯗꯨꯒ ꯁꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯅꯔꯒ ꯁꯥꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯏꯟꯆꯥꯔꯖꯅꯤ ꯍꯥꯏꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯂꯩꯕꯤ 24 ꯑꯋꯥꯔ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥꯁꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯏꯟꯆꯥꯔꯖꯅ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯚꯥꯟꯁꯦꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯛꯁꯤꯡꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯥꯅ ꯀꯟꯚꯦ ꯇꯧꯒꯗꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡꯁꯦ ꯃꯁꯥ ꯃꯛꯅꯁꯨ ꯎꯕꯤꯔꯕꯅꯤ ꯑꯗꯨ ꯃꯁꯥꯅ ꯀꯟꯚꯦ ꯇꯧꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗꯁꯨ ꯃꯥ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯟꯚꯦ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯇꯥꯡ 14 ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇꯦ ꯌꯨꯝꯗꯒꯤ ꯂꯣꯏꯅ ꯀꯧꯔꯒ ꯌꯨꯝꯗꯒꯤ ꯂꯣꯏꯅ ꯁꯤꯟꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤ ꯃꯤ ꯆꯪꯉꯛꯄ ꯈꯣꯠꯄꯗ ꯂꯩꯀꯥꯏꯅ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯏꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯇꯧꯔꯒꯗꯤ ꯄꯣꯠ ꯂꯧꯕ ꯈꯣꯠꯄ ꯂꯣꯏꯅ ꯇꯧꯖꯔꯤꯅꯤ ꯒꯦꯠꯀꯤ ꯕꯥꯎꯟꯗ꯭ꯔꯤ ꯑꯃ ꯈꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯏꯔꯨꯖ ꯃꯥꯏꯊꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯃꯣꯏꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄꯁꯦ ꯅꯣꯏꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯀꯔꯤ ꯄꯣꯔꯛꯑꯒꯅꯤ ꯌꯧꯔꯒꯅꯤ ꯍꯥꯞꯄꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯊꯛꯅꯕ ꯏꯁꯤꯡ ꯍꯥꯞꯅꯕ ꯈꯣꯠꯅꯕ ꯍꯥꯏꯁꯦ ꯁꯤꯟꯇꯦꯛꯁ ꯑꯃꯒ ꯁꯤꯟꯇꯦꯛꯁ ꯑꯅꯤꯕꯨꯗꯤꯂꯩ ꯑꯗꯣ ꯏꯁꯤꯡ ꯌꯥꯎꯗꯕ ꯁꯤꯟꯇꯦꯛꯁꯅꯤ ꯊꯛꯅꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯆꯪꯉ ꯐꯥꯎꯕꯗ ꯄꯨꯕꯤꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯨꯕ ꯀꯥꯟꯗ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡꯁꯦ ꯃꯣꯏꯒꯤ ꯊ꯭ꯔꯨꯗꯩ ꯄꯤꯔꯛꯄ ꯌꯥꯗꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯃ ꯂꯩꯔꯒꯗꯤ ꯂꯩꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯡꯗꯣ
ꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯛꯂꯛꯏꯕ ꯁꯤꯡꯁꯦ ꯇꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩ ꯇꯦꯁ ꯇꯧꯕꯗ ꯁ꯭ꯋꯥꯞ ꯁ꯭ꯋꯦꯞꯃꯛ ꯂꯧꯗ꯭ꯔꯒꯁꯨ ꯅꯣꯡꯃꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯔꯃꯦꯜ ꯕꯣꯗꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯤꯐꯥꯎꯗꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ ꯃꯐꯝꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯠꯇ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯉꯥꯛꯄ ꯈꯣꯠꯄ ꯀꯔꯤꯃꯨꯛ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯑꯁꯣꯝꯗ ꯀꯥ ꯑꯃ ꯄꯤꯕꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯗꯨ ꯂꯩ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯁꯨꯝ ꯀꯥ ꯑꯃꯗ ꯂꯩ ꯑꯗꯨꯕꯨ ꯒꯦꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯐꯝꯁꯤꯗ COVID-19 ꯅꯥꯕꯁꯦ ꯃꯑꯣꯡ ꯑꯅꯤ ꯊꯣꯛꯅꯅꯤ ꯅꯥꯔꯤꯁꯦ ꯑꯃꯅ ꯁꯤꯝꯇꯣꯝ ꯌꯥꯎꯕ ꯑꯃ ꯁꯤꯝꯇꯣꯝ ꯌꯥꯎꯗꯕ ꯑꯃ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀ꯭ꯂꯕꯄꯨ ꯑꯣꯏꯔꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯅꯤꯄꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯤꯄꯥꯟ ꯈꯛꯇꯤ ꯅꯠꯇꯦ ꯃꯐꯝ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏ ꯁꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯗ ꯍꯌꯦꯡ ꯏꯅꯧ ꯅꯧꯅ ꯃꯤ 19 ꯑꯃ ꯊꯨꯡꯂꯒꯅꯤꯅꯁꯨ ꯇꯥꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯛꯏꯕ ꯖꯒꯥꯁꯦ ꯔꯦꯗ ꯖꯣꯟꯗꯒꯤꯅꯤ ꯔꯦꯗ ꯖꯣꯟꯗꯒꯤ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯗꯨꯝꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯤꯕ ꯃꯊꯛꯁꯤꯡꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯑꯀꯤ ꯍꯪꯒꯣꯏꯅ ꯂꯣꯏꯅꯕ ꯃꯣꯏꯅ ꯑꯀꯤ ꯍꯪꯒꯣꯏꯅ ꯂꯣꯏꯅꯕꯗꯣ ꯑꯩꯈꯣꯏ ꯁꯥꯎꯗꯦ ꯐꯩ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯄꯣꯠꯇ ꯂꯩꯀꯥꯏꯅ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯑꯃꯁꯨ ꯀꯟꯅ ꯇꯧꯕꯤꯔꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯃꯦꯟꯇꯦꯜ ꯍꯔꯁꯃꯦꯟ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜ ꯍꯔꯁꯃꯦꯟ ꯄꯤꯕ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯌꯥꯔꯣꯏ ꯂꯩꯍꯜꯂꯤꯕꯅꯤ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯕꯨ ꯉꯁꯥꯏ ꯇꯧꯅꯔꯦ ꯑꯁꯨꯝꯕꯁꯤꯡꯁꯤꯁꯨ ꯇꯥꯕꯗꯁꯨ ꯃꯌꯥꯝ ꯃꯤ ꯌꯥꯝꯃꯦ ꯊꯣꯛꯂꯛꯄ ꯌꯥꯝꯃꯦ ꯇꯦꯁ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔ ꯅꯣꯡꯃꯩ ꯁꯨꯝ ꯅꯝꯁꯤꯟꯈ꯭ꯔꯒꯗꯤ ꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯏꯁꯥꯅ ꯅꯥꯖꯔꯒꯁꯨ ꯏꯁꯥꯗꯣ ꯈꯪꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯇꯦꯁꯁꯦ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏꯅ ꯇꯦꯡꯕꯥꯡꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯌꯧꯅꯕ ꯑꯩꯈꯣꯏꯅ PROꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯄꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯦꯁꯦꯖ ꯑꯃꯠꯇꯕꯨ ꯄꯤꯕꯤꯔꯛꯇꯦ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇꯕꯨ ꯄꯤꯕꯤꯔꯛꯇꯦ ꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ 14 days ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯁꯥꯅ ꯂꯥꯎꯊꯣꯛꯄ ꯉꯝꯃꯒꯗꯤ ꯂꯥꯎꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯈꯨꯠ ꯁꯣꯛꯅꯖꯁꯤ ꯅꯁꯥꯗ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯈꯪꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯣꯄꯟ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ 14 days ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯋꯤꯗꯥꯎꯠ ꯇꯦꯁ ꯌꯥꯎꯗꯕꯤꯗ ꯅꯣꯏ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯊꯥꯗꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯈꯨꯠ ꯑꯃꯨꯛꯇꯪ ꯁꯣꯛꯆꯒꯦ ꯑꯗꯨꯀꯥꯟꯗ ꯃꯥ ꯑꯗꯨꯝ ꯊꯣꯛꯄꯤꯔꯣ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯂꯨꯕ ꯑꯅꯥ ꯂꯥꯏꯑꯣꯡ ꯑꯃꯅꯤ ꯁꯤꯗ ꯀꯦꯌꯔ ꯂꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯥꯔꯒ ꯑꯩꯈꯣꯏ ꯂꯥꯏꯕꯛꯇꯤ ꯑꯗꯨꯝ ꯂꯩꯒꯗꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯅꯥꯔꯛꯄ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚ ꯅꯥꯔꯛꯄ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯒꯗꯤ ꯀꯅꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯒꯗꯧꯔꯤꯕꯅꯣ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯣꯟ ꯁꯦꯡꯅ ꯂꯩꯖꯒꯦ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯃꯦꯟꯇꯦꯜ ꯍꯔꯁꯃꯦꯟ ꯁꯤꯁꯤꯡꯁꯤꯁꯨ ꯀꯣꯛꯅꯕ ꯇꯦꯁꯁꯦ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒꯤ ꯃꯣꯏ ꯂꯩꯌꯣꯅ ꯄꯤꯕꯤꯕ ꯔꯨꯝꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯔꯨꯝꯁꯤꯅꯦ ꯃꯣꯏꯅ ꯂꯩꯌꯣꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒꯤ ꯄꯤꯔꯤꯁꯦ